Hi ma'am, come down here. I'm going to head to Sukansai. I'm going to the 79512 Samajimane Kadegi. We meet in a Miampo A to Z Manipuri Kisan and Makadegi Kono Kurumzari. Nasi am interesting over a photo editing topagi mobile application. Amaka Miamda Kudul Tamzage. Application asi askumatic nungaiba application Mayamna Pamli Wapunamak, do application asiki manunda soidana yawani haibagi Tazaba in Elise. Application asi matau karam download tawdagi maming karino haibdugi matangda mayamda tentakna video asi thamjage hawbudagi loiba fo miyeng tabi nasi application asi ekoina ahanbuda play store sangasi play store da Police Police Editor Pro application asi aina hana download tawraga yauzare aduna open tawrasi open tawra madungda ekoina photo haibasida photo editing gini collage sembai camera nauna kapaga recent oina nambai adu mayamna pamnari chi amana photo editing ni ko photo editing jida photo ekoina AI effect ki mateng na aikoina mi amagi object amagi kaino je aikoina cut out tawbe ai sigi matang da aina cut out tawbu si hana usage samna harabada sigi masak khojabi me talawraje masak khojabi segana magi figure se kaino tawdana background ma sintong ninge khalaga di aikoina maje magi cut out tawdine ba aduna sigi kati yekpasida cut out thabse sangbirani cut out thabsida aikoina masida kunna cut out tawba khotpa kembok tawroi akoina sigi photo gi hek makha right side ta makha thangda sangpa AI na thabside sida sangbirani artificial intelligence sida sangani si photo je cut out tawrani mathaki yathangbuda erosida munambirani aduga magi size se pikpa sawbuje khoina kama shape ta thang flip tawbuje ai thambirani si sangna thambirani aduga kitang faire sida mu nambirani okay tawrani aduga shape amu tawbirani tawkhriba shape ase ekoina hauze gallery ta sangkhre aduga hauze ki photo se ekoina amu atopada background semtok bige haraga di comment tawdage habada back tawbirani back pura thobirani back from matungda ekoina roposo gi semta roposo thabji da sangbirani roposo tangbaje application again photo ama ni ko yatha aina sum kana ta maming do nungaina bana loksan jabe bani adu ngasai sidai thamakha gi pareng sida yet ana mayawje yet haraga takta video khoi photo frame gi type ta mayawse sidai sangbirani adu ngasai na cut out to gi fa second video gi kano se photo se lobirani aduga ekoina samling bomong da sembiarani sideda ya effect na kakpanina masida ekoina kitang khangaga so yamna kaino oide yamna ekoina kunna kakpabudi sigi ya effect na kakpajani hena fayena khale aduga sina amani aduga ekoina sida okay tawbirani keta mutum laire hanagi photo original tabu samanare anduga text ibai text makan mayam ibai text ibai text ira mutum da khona okay tawraga magi color design id sigi design change tawbai makan design mayam lai se design change tawbai andagi se nuai ta kana kokat pirani anduga text da makal si text tawbirani okay tawrani aduga my color option ju piri color je akoni sining mondo sembi tapiro aduga akogi magi background je akoina akogi blur chalan ba khotpa yo yai back tawbiro adagi ma sticker mayam yauri akoina sticker
मैम यावरी स्टिकर से कोई हमने गोंद हापे आए अदगी स्टिकर यावरे अदगी एड ड्रॉ तवे से आए अदगी डबल एक्सपोज तवे आए कटिंग तवे आए मिरर वहन भी आए बॉडी सेमटोक सेमजिन मसागी फिगर तहानदबा योनबक सेम आए दूसरी सेप तौर फोसे योने गैलरी दे शले अदगी कनो अतोफा मागी एप्लीकेशन से दम लेबसु नते अदगी फ्री ने रेटिंग जो फजबनी अदगी एमबी यामबसु नते सिगी एप्लीकेशन से अखोगी फोटो एडिटिंग तौब मीनदी यामना पामनाबा अदगी यामना सुनुंगाइबा एप अमनी हाइना खंजै अदो मसिगी एप्लीकेशन से मैम सो सोइदना नुंगाइरमगनि हाइना खंजै मैम नुसिबिना लाइक शेयर तौबिरमु सब्सक्राइब अमसों बेल आइकन बुसु नंबिरमु अतई अतोपा अनौबा एप्लीकेशन सिंग लापो मतमदा अदोमदा सोइदना इहान हाना येंबगी खुदोंग साबादसु पिजगे थैंक यू टेक केयर गुड बाय ngasiगidi matang asida kaina बनबगी याथन निजरी मथंगी वीडियो दा मुक थेंगनसी थैंक यू